Paujada Yumpam Oiva Maroiva Pau Karab de Dojari. Sanamahi Lainingga Mari Leinaba wfmsing makha tana konsinbirkkanu SSA. Kanglagi matang dalam dambasig miwi kaya amana magi oipa wakalon kaya ama pangdong nai. Maroy na pangdong na rabasu sa asiga Mari Leinaba puari romda may onsinduna kananay na badinate. Mapungoy na sa asigi makiata chay ani na ngak pa ato kamatang tuway na tawi. Say ani ngak libas na ako'y kisaktam kaya yam na ngak libagi ay papuari ki oipa wapam kaya tiyang naki. Sumnatagi mamangay da saramba matamda sagi kanglun ng tinahitringay da. Makoy na madungak na ba sumnatagi singak way kibani ay wapam asitamang ay patay. Sa ani asi saban luar ba matung da sa ani asigi makiata chay ngak libasi. Lagtong ni mamiyoy kaya ama ay ibuay na amadi pause kaya da ablak patingnay. Makoy ki aning ba apam bagi matungin na lengak na ahoki ba jun taraga ni pang da lagtokre ay ba social media da kang pangamki. Lengak da lagtok pa ni na chumna iyag da lagtok lang mani ay pasidit hazate. Akang ay singatan ng kuni kali hiramama tabok ko na pangtok pasi kang laibot na warip Louraga baso. Tabok ko na pangtok pati lengang na tawi ay na kanjay. Lengang ki warip pasi board ki warip ni ay na Louraga baso ay maramdi board na yaw riba member ay amba miyang gimihut na ay amba ni haina. International Sanamahi Students Association ki President Bonis Kaidem ki serol amana hayre. Serol na makha taratu na sagi kayata ngak lipasay ani asi. Miyang gi apam bagi matungin na Laingak ta lagthok na bahay jarak labasu madupo lagthok pada irat thauram thauni ki matang ta lak pada lengang ultra sanglen sana konung amadi lining thau Sanamahi temple port sinarakna laiba ke thawai ni khanna jawru bagi damak lam damasi ki masana masa bularik ai jabari khanjaba laisu de yaw ba scholar ke har loisang sing asibo kangla gi thabak tharum da yafam thokte mari leinadi aina jamna libak masa ta ta pamongda masagi oibo warul phongdorak pasi laibak thibane Lining thau Sanamahi temple board malemda masagi lining cha sariba singi asengpat tanjafam ne wakat fam ne lining lisat tanfam sangne aduga amaromdana libak ke matam ki tangai fadabe irat thauni lakpa amadi sahi gi pangthok liba libak ke oiba thorom sing chanabi thaksi ka singak tunga si phoba lakliba ultra sanglen sana konong ne asigumba libak ki thagwai ke ada saruk ya tu laklaba sang ani siba kanglaga mari leinade aina Louraga de Malem da lady Sanamahi Laining Chester Bemil Lakia, Asiga Kangla Mari Lainade, and Louraga Ibasi, Hangbayaba Wangne. Kanglasagi Matanga, Adom Wakalon Ponto Pibada, Lupasin Ayat Palate. Taubadabo Sanamahi Lainingga Mari Leinaba wfmsing makha tana konsinbirkkanu. Karigumba Tawong Asida makha tana Chataraglavadi, Lebak Miamna, Asigumba Tawong Chataragli Musing, Asig Bayukta. Lainakani Ibasi, Matam Chupakining Babai, and Suserol Asida Pondoragle. Makha Tarakba, Atopa Pau, Amatana, Tata Deep Tiver. Amar luang bada aktiba da lakpa matay manaw nansin kre nisa da laisuraba amana masama ki jumay tha kre ngase yupung nipan makharum tabada Imphal police ki manung chanba wahing bam laikai lairim be mamangda nung laingwai purakpa tata diver amaga aktiba amaga thengchin naga dawre aituna laithong na po hona bada nan badagi aktiba tonglakpa matay manaw sok padagi rims hospital da laikana kre tawthok aduda soklaba matay manaw adugi maming irengbam gidaranjan sahiyang kai amri maki nupi irengbam ongbi Manihanbi Devi Sahini Pukamanga, Surabi Uripok yang Bemleka Dagani Aire. Tagdok Topam Dagi Pangpa Paugda, Makoi Ani Asin Activa 3GMN01 AB 6101 Asitum do not Wang Bamleka Lerimbi, Lekarunda. Lakpada Kaisampa Lumdagi Impantam na Hagalakpa, Nung Langoi Purakpa, Tata Differ AS 11 DC 6752 Asina. Tangjinaga Daure Idol Laithok Nabu Honabada Tata Adu Turakpating Makoi Ani Danansin Kibani Aire. Thawdok thokpam aduda Imphal West ki SP Dr. S Ibom Chalak tun hengchen baga loinana mafam aduda JCB amadi kreng singbasina tuna longriba tata differ amadi mioi sing adu lauthok tro hospital da pudun lekana khibani aire atopa paw amana yu amadi nisa da lachuraba nopa amana masam ki yum tumna thadokre press na phangba pawda ngarang nungthil pung ama makharum tabada irilbung police ki parung chanba basi khong kongba irong da leiba yu amadi nisa da lachuraba ningombam Sorjit Allies Nauba Sahi ni Fugamathoi, Apokba, Kunjo Kauba, Asina. Maki, Zungi Mi Laitaba Tanja Louraga Maki Mayum Adu, Kerosin Ajendra Maitadoke. May Saglava Jumadu, Kanaba Sanglakpa Miwikiam, Hana Japak, Amadi Tantu, Python Sangbayaro, Haina. Kian Bagi Tabak Chataki, Matung the Miam Amadi, Fair Frigate Lagdun, Bacon Bagi Tabak Chatake. Hiraba Miwesi, you Amadi Atani Saki Asina to Mayum the Amadi. Imung Manung the Land, Topagaloin and Apesa Pidra, the Harkani Tukaniki and Bagi Tabak Chatabadage. Imung Adu the Laibang gam tana damit nini kumniki mamang tagi atopa mafam amada laike. Mamang dusumhak na yangkon amadi pagway kya may tadoki ba laikre. Batung damhak irilbong polis na pajan kre haire.
Sanabagi Pau Amada Denmark Amadi Italy quarter final Zankre Euro Cup 2020 Gingarang Sanaki pre quarter final Mesta Netherlands na Wales po Marisona de Italy na Australia bu ani Amada Thugaiduna last 8 Habadi quarter final Zankre Ngasi Belgium ga Portugal ka numidang pung mapan bakay de Thengna Masida na atop match Amada Netherlands ka Czech Republic ka Thengna Amromda Tokyo Olympic Games naksilak pa kaloy na Tokyo gi mapam kudimakta hayala thamdun akan ba section tharong laukatkhre makha tarakpa atopa pau amadana Keina saji tannabagum Assam gi motor vehicle kampura Manipur ge mal henna puba garising tannaraga Lising yang kai lauba ki thabak chathabada driver sing awaba Oire Medam haina khngnabi poksel chaubi Sema Nupi amana Lallonba da office anglaga Manipur ge mal puba gari amamda gi Lising kontor Louraga garising ngak Senbiri ki thabak houjiksu thaduna laire Assam state ki tongan pa mafam dagi mal haplaga Manipur tamna thorokpa Manipur ki pot puba truck garising mal henna haplaga pui haiduna Assam ki motor vehicle ki kampuna Keina saji tannabagum koitan tanaduna faraga mal henna pubagi Lising yang kai loba ki thabak chathabadagi Manipur gi driver sing awapa mayoknare Manipur laikak Assam laikak ka wari sana bidun driver sing ta chathariba ka henba thong asi lep dapat tarabadi makha tana driver sing na mal puba lepagi khongjang silak pai aire Assam dagi tongan pepolam sing aptana Manipur da puthor ri driver kiana pause asida phongtorok pagi matungina de Assam gi motor vehicle ki kampuna Manipur gi pot puba gari sing pharaga Lising yang kai loba gi thabak chathariba asi mal henna pu bagi damaktane adu Manipur gi gari sing mal henna haptana purakta tarabadi Imphal Dimapur amadi Imphal Jiripam lambida nongmai bible look kiana nongmai chintun da namdana makha kya gi tax ki senfam lawriba asi mekhat pangamde Maramaduna saga tara panba truck gari amada mal metric ton kundagi henna haptana purak trabade kulai paipa singi tax ki paisa piningai leite madogi namakta Assam dagi mal sing thorak liba Manipur ki truck gari sing mal henbagi pubagi maramne driver kya na makha tana phangdo kibadi Assam ki motor vehicle ki kampuna di mal henna puraga Assam ki lambi da thaudna charpe yate aduna Manipur ge number thaba mal puba gari sing koitan tanatuna farga Lising yang kai dagi humpu bawba fine thel laga thatopagi thabak chathai driver sing amadi gari mahazon sing atuki matik awaba mayuknare awaba si ko khngnabi Manipur gi minister Senbiri gi athuba miang changbiduna Imphal Dimapur amadi Imphal Jiripam lapida nongwai paiba sing na malpu ba gari sing daki makal makha kya ki tax lawriba ase lawhan bigano loina Assam gi minister ga wari sabiduna Manipur gi gari sing na mal henna puriba ase janbina ba abiyo driver sing na haijariba asi jabi da tarabadi malpu ba gari sing khang pangam dabadagi gari senba lepagi phimam dala kadore national highway to habadi Imphal Dimapur lambi amadi Imphal Jiripam lambi da operate toriba kulai paiba lup sing na Manipur gi malpu ba gari sing dagi ain kan lawriba senfam sing asi Manipur gi minister na control tawduna tokhan bangam labadi driver sing na minister Senbiri ba thona phaba driver sing ba thamoi sing na nungsi ba minister ni haiduna lay pareng hukto nangam khai leitana thagat pa phongdokani anaso phongdokhe driver kana phongdorok pa wafam sing manung da khwaiti gengak pa wafam amu aribade Imphal Dimapur lambi da cheliba Manipur gi malpu ba gari sing asirage khulai bible loop kana makhal khudingi tax lawriba asigi awaba khardang orbasu ko kan bina ba Dimapur gi driver sing na Medam harga thoina hena khangnaba Sema Nupi amana office hanglaga mangoda Manipur gi malpu ba gari amamna Lising kuntaruk thiraga Manipur gi malpu ba gari sing Imphal ge mantri pokri phawba kak Senbiri gi thabak chatharaga atai khulai paiba sing namdan tax lawgi awaba adu ko kan bire maduna Manipur gi driver sing na Medam haina khangnaba Sema Nupi asibo adugi mati ikai khumnana chale mangno hot abibadagi Manipur gi malpu ba gari sing tongan ba khulai paiba sing namdana sel lawbagi awaba adu kharamakai ko kan bire aire Medam haina khngnabi Nupi asina Dimapur main gate gi kilometer anirum chalaga laiba Lallonba ariba mafam asida office hanglaga lai office asigi mamangda Manipur gi gari sing khamlag gari amam gi Lising kuntaruki tax tidolaga apan ba thokta Manipur jauna lakpagi khutong chaba phangi aire Colombia gi president elect pau piba ngamba miyoida $1,00,000 tarupi gani lak thokre Colombia gi president Ivan Dakina kakuta airport ta lairingada mana tongada aircraft aduda nongbai kapsilakhiba aduga mari makong tak pangamba miyoida $1,00,000 reward pigani aina lak thokre thagdogadu Venezuela ka tainaba ngamkai paring da laiba airport amada thokibane noi maru sing aduna helicopter adugi maning thangba sarukta panki adubo laibak phabadagi mi amata asoka pandi yahokide UN US amadi ZU na thadok aduba kanna janing daba phangdokre
Bangaluru da Human Trafficking Center ama Thugaidkhre. Karnataka Police Team na SOG team ga loinana Human Trafficking Center ama Thugaiduna Nupa Nupi kaya fagatkhre. Makoising adugi manungda nupa ani na India mazani maming na Anil amasung anan kawe. Aduga nipa naman na Bangladeshi nupising ni. Anil na Bangladeshi pinky lohong na laurami aduga pinky na disingani kun mathoy. April da Bangladesh da halaglaga. Amuk miyuit kaya ga loinana Bangaluru da laki bani aire. Aroy the contents in asigi marway papaw khara asi papaw tamjariba Manipur local news YouTube channel amadi Facebook page asidagi yengbiri bupuna magpathaga jari channel asina tom tak kanarabadi subscribe tawbidribasna subscribe tawbirum puloina like and share tawbusu kawe group namappo amuka hanna thaga jari